Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest. Good afternoon, Elite TV ki test of cartoon ki mahao miyang tabiru so hama tarang mok. Chari maru nang si infala from wa pau si singi cartoon singda cartoon singna kari haining ni ba kari phonong ni ba kari mafum thamning ba amdi kari wakhal khalan ni ba bu do ai miyam da sadunga thamsage ai aham da khusage sana laiba ki loire dana haiba ki cartoon se khusage maru ina hanjin ba yarak pana maru me kan da koi ngasi sangai ji ko la loktok chare hana almost jaw ro banina adai da yeng bio pictures and young Bian Pazaba, Tambal Malay, Kuba Amalay, Tambal Kubaka Longer, Bishid Numalay, Makada Pazas and a ying labutuni. Adeda Tambal Sina Heidi Kaganda, Ganareda, Aquina Dum Tony Sineva, Tamban the Larise, the Kubanum Haida, Handakti, Tambale cooked Pasoid Rebani and Laundry. Now, no man, Tara considers in Angry Miams, media, the Carita, television, the Laundry Miam Takana, Pazas Sina. Brazil na makada lei sini muga yeng mo ni muna hai kamai khan ge da lamdam sida thokdo amatta thoki da budu mangari ni tawi sina hadi se dum haji lal lepi maroina election notification ai thoki budagi chap cham dum kawre dagi lan numai kapak tri an haji si mayam na haine duni lan sin lephan mangam ba vote si diam thongna lei aduna vote se dum tau le gadi lan si lep kodra ka hai ba hum payam phagi thongna ba yaw duni aduna kai no kamai tongna duk chathina kapna ba khona ba toram badu election gi hek notification thok ba adigi tawgi badagi lan le pisi kai no haidani aduna haji si adum lan se le pa nung ta ani si election ne laung ne adum thambal ga khuba ka si badani prajashin khalije thamana hai chini kanaroida koina dum tawni na khuba su ne ndakti thambal le khok tat pa soidra bani na adani prajashin hai je lamdam sida thodo amatta thoki da budu mangai ni mune tawrisi na prajasna khan budu sigi cartoon ji kudang da ulakpani hadna yam phajaba cartoon ni thamjage mathang da leisna khoi pongna phamgi balo he have doni balo he si da khoi gi cartoon ji jeng biu khajik si pot ki ngata ne duna issue da leibni na vote na te ji leite ana mayam cartoonist mayam sing ju issue da base tor puni na boss da loi mo sai tha bani ada ani wari sanare mai sanage ganda amasina hai maru wari sanau sida Handaki Bosi, Sel people over Tobiganu Hiraga, Handakna door en hena Hainerina Baba Hangani, Kamai to the Gaibuko, Handaki Bosita Yajeru Heba, what Tadaru Heba, boycott Tony Haiba, Botidum Tozo, Aduka campaign to Bazata Hajana, Bokopa, Tobokopa, Madia, Habokopa, Mamalay, the Haina to another Kibose, Sel people over Tobiganu Hiraga. Handana door en hen chawdori mane handaki sam luba mayan khangabani prajagi mandate se kadai da lege si mayan khangdari wafam ni the people ge mandate to ni yeng doi si kanabu handaki mikal sita mp na thaga dage lai lai su haiba thaga dra wangang ba haiba thaga dra miyang seba to bo thaga dra kadi to dage si prajasan si yamna munna khanabagi tajam su piri mi si loina mak koi gi mapung phaba loimak leire koi mapung phaba mi ngakta ne khalaga dum tholei ba ngakte na praja gi decision da handaki mikhal sida kanabu koi gi mire boina mp oina thaga de ge judi lale bujun mari khalangani aduga center da hajilei ba bjp gi lenga double engine si leigidra atopa malakadra haibu su khanga dore bani ne handaki election si yam no ba koi gi ton ba incumbency factor leigidra leidra tam hum lok pai gadar pai rodra haibada mayam du khang mani ani si fazaba cartoon ne thamjage aduga mathang da leisna koi koi gi kwelan pau gi as loire haibaduni
ꯑꯁ ꯂꯣꯏꯔꯦ ꯁꯤꯗ ꯌꯦꯡꯕꯤꯌꯨ ꯑꯩꯈꯣꯏ ꯏꯂꯦꯛꯁꯟ ꯉꯥꯛꯇꯅꯦꯗ ꯅꯨꯃꯤꯠꯂꯩ ꯃꯌꯥꯝ ꯑꯃ ꯁꯥꯠꯄꯅꯦ ꯑꯗ ꯈꯣꯏꯃꯨꯁꯦ ꯄꯥꯏꯔꯛꯄꯅꯦ ꯑꯗꯨꯗ ꯈꯣꯏꯃꯨꯁꯤꯅ ꯍꯥꯏꯕꯅꯦ ꯑꯁ ꯅꯨꯃꯤꯠꯂꯩ ꯃꯌꯥꯝꯁꯤꯗꯤꯅ ꯍꯥꯏꯗꯤ ꯑꯃꯗ ꯍꯥꯏꯔꯝꯕꯗꯣ ꯑꯃꯗ ꯑꯃꯨꯛ ꯉꯥꯡꯕ ꯑꯃꯗ ꯑꯣꯟꯁꯤꯟꯕꯗꯣ ꯑꯃꯗ ꯑꯣꯟꯁꯤꯟꯕ ꯄꯣꯠꯅꯦ ꯑꯗꯨꯗ ꯅꯨꯃꯤꯠꯂꯩ ꯀꯥꯡꯕꯨꯁꯦ ꯈꯨꯝꯃꯛꯄꯅꯦ ꯃꯤꯈꯜ ꯃꯇꯝꯅꯦ ꯇꯥ ꯈꯣꯏꯃꯨꯑꯅ ꯍꯥꯏꯗꯤ ꯁꯣꯝꯗ ꯍꯥꯏꯔꯝꯕꯗꯣ ꯁꯣꯝꯗ ꯑꯃꯨꯛ ꯇꯧꯕ ꯁꯣꯝꯗ ꯇꯧꯕ ꯄꯨꯔꯥ ꯑꯩꯈꯣꯏꯅ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩꯅ ꯍꯥꯏꯅꯕ ꯅꯨꯃꯤꯠꯂꯩꯁꯤ ꯑꯩꯈꯣꯏꯅ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯏ ꯍꯥꯏꯗꯤ ꯃꯥꯒꯤ ꯅꯨꯡꯁꯥ ꯊꯣꯔꯛꯄ ꯃꯥꯏꯀꯩꯗꯨ ꯑꯣꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯥꯠꯂꯦ ꯍꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯕꯗ ꯑꯗꯨꯅ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯕꯤ ꯅꯨꯃꯤꯠꯂꯩ ꯀꯥꯏꯅ ꯍꯥꯏꯅꯕ ꯋꯥꯐꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯏꯂꯦꯛꯁꯟ ꯅꯛꯁꯜꯂꯛꯄꯁꯤꯗꯩꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯂꯩ ꯍꯥꯏꯁꯤꯕꯨ ꯑꯑꯣꯟ ꯑꯑꯣꯟ ꯆꯥꯏꯅ ꯍꯥꯏꯅꯕꯗꯨꯅꯤ ꯑꯗꯨꯅꯤ ꯉꯁꯤ ꯑꯩꯈꯣꯏ ꯅꯨꯃꯤꯠ ꯃꯥꯏꯀꯩꯗ ꯌꯦꯡꯉꯒ ꯑꯗꯨꯅ ꯌꯥꯝ ꯐꯖꯕ ꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟ ꯑꯃꯅꯤ ꯑꯩꯅ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯏꯆꯦꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯅꯩꯔꯦ ꯍꯥꯏꯕꯁꯤꯅꯤ ꯅꯩꯔꯦ ꯁꯤꯗ ꯚꯣꯠ ꯉꯥꯛꯇꯅꯦ ꯑꯩꯁꯦ ꯍꯥꯏꯗꯣꯏꯗꯣ ꯚꯣꯠꯀꯤ ꯉꯥꯛꯇꯅꯤ ꯁꯥꯟꯅꯔꯤ ꯃꯌꯥꯝꯗ ꯑꯅꯤꯁꯨ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯄꯅꯦ ꯚꯣꯠꯀꯤ ꯃꯤꯑꯣꯏ ꯑꯅꯤꯁꯨ ꯋꯥꯀꯤꯡ ꯑꯣꯏꯅ ꯂꯥꯟꯁꯤꯗꯤ ꯚꯣꯠꯇꯧꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯂꯦꯅꯦꯅ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯉꯁꯥꯏ ꯇꯧꯔꯤꯁꯤꯡꯁꯦ ꯚꯣꯠ ꯇꯧꯗꯕꯒꯤ ꯇꯧꯕ ꯑꯣꯏꯔꯝꯂꯦꯅ ꯃꯥꯅ ꯄꯤꯁꯦ ꯑꯥꯊ꯭ꯔ ꯌꯥꯝ ꯂꯩꯕ ꯑꯗꯨꯃꯁꯤꯗ ꯈꯨꯝꯃꯛꯑꯦ ꯃꯃꯥꯟꯅꯕꯁꯤꯅ ꯚꯣꯠꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯍꯤꯗꯥꯛ ꯑꯣꯏꯔꯝꯂꯦꯗꯅ ꯃꯊꯪꯗꯗꯤ ꯈꯪꯖꯤꯟꯕ ꯀꯥꯟꯅꯒꯅꯤꯅ ꯉꯁꯥꯏ ꯍꯥꯏꯗꯣ ꯑꯩꯈꯣꯏꯒꯤ ꯚꯣꯠ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯑꯩꯅꯁꯦ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯔ ꯂꯥꯛꯄꯗꯣ ꯚꯣꯠꯀꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯊꯣꯛꯈꯤꯕꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯈ꯭ꯔꯦ ꯅꯣꯡꯃꯩ ꯀꯥꯞꯅꯈꯤꯗ꯭ꯔꯦ ꯆꯨꯞ ꯆꯥꯞꯅꯤ ꯂꯩꯅꯔꯤꯁꯤ ꯉꯥꯏꯇꯅ ꯄꯦꯠ ꯄꯥ ꯄꯣꯠ ꯄꯥ ꯅꯥꯀꯟ ꯅꯥꯀꯟꯗ ꯇꯧꯅꯔꯝꯕ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯀꯅꯥꯅꯣ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯔꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯄꯥꯏꯕ ꯌꯥꯎꯔꯕ꯭ꯔꯥ ꯂꯥꯟꯁꯦ ꯍꯧꯍꯟꯒꯦꯁꯨ ꯍꯧꯍꯟꯕ ꯉꯝꯕ ꯂꯦꯞꯍꯟꯒꯦꯁꯨ ꯂꯦꯞꯍꯟꯕ ꯉꯝꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯥꯟꯇꯤ ꯄꯨꯔꯛꯄꯁꯨ ꯑꯗꯨꯝ ꯉꯝꯒꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯈꯣই ꯊꯑꯣꯏꯅ ꯍꯥꯏꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯂꯥꯟꯁꯤꯗꯤ ꯚꯣꯠ ꯇꯧꯗ꯭ꯔꯦ ꯚꯣꯠ ꯊꯨꯅ ꯇꯧ ꯍꯥꯏꯕꯒꯤ ꯇꯛꯁꯤꯟꯕ ꯑꯣꯏꯔꯝꯃꯦꯅ ꯍꯥꯏ ꯑꯗꯨꯅ ꯚꯣꯠꯁꯤꯗꯤ ꯌꯥꯝꯅ ꯀꯟꯕ ꯍꯤꯗꯥꯛ ꯑꯣꯏꯔꯝꯂꯦꯗꯅ ꯃꯊꯪꯗꯗꯤ ꯈꯪꯖꯤꯟꯕ ꯀꯥꯟꯅꯒꯅꯤꯅ ꯑꯗꯨꯅ ꯐꯔꯦ ꯚꯣꯠ ꯂꯩꯕꯒꯤ ꯂꯥꯟ ꯂꯦꯞꯄꯕꯅꯤꯅ ꯚꯣꯠ ꯂꯦꯞꯄ ꯑꯩꯈꯣꯏꯒꯤ ꯍꯩꯗꯣꯛꯑ ꯃꯇꯨꯡꯗꯗꯤ ꯄꯨꯂꯦꯞ ꯂꯦꯞꯍꯟꯕꯤꯔꯣ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣल ꯄꯥꯏꯗꯨꯅ ꯑꯩꯈꯣꯏ ꯃꯌꯥꯝꯗ ꯄꯨꯂꯦꯞ ꯂꯦꯞꯍꯜꯂꯒꯅ ꯍꯥꯟꯅꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯕ ꯃꯑꯣꯡꯗꯨꯗ ꯑꯃꯨꯛ ꯂꯩꯍꯟꯕꯤꯔꯣ ꯍꯥꯏꯗꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯀꯌꯥꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯁꯨ ꯂꯩ ꯃꯥꯅ ꯄꯥꯝꯃꯤꯕꯁꯦ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕꯁꯦ ꯁꯥꯟꯇꯤꯅꯤ ꯍꯧꯖꯤꯛꯐꯥꯎꯗ ꯁꯥꯟꯇꯤ ꯂꯩꯇꯕꯗꯨꯅꯤ ꯑꯁꯤꯁꯨ ꯐꯖꯕ ꯑꯩꯈꯣꯏꯒꯤ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤ ꯍꯥꯏꯕꯗꯨꯅꯤ ꯃꯅꯤꯄꯨꯔ ꯅ꯭ꯌꯨꯁꯀꯤ ꯗꯁꯥꯅꯤꯁꯤꯗ ꯌꯦꯡꯕꯤꯌꯨ ꯁꯤꯗꯩꯗ ꯑꯅꯥꯕꯁꯤ ꯂꯥꯏꯌꯦꯡꯕꯅꯤ ꯑꯗꯩꯗ ꯍꯧꯖꯤꯛꯁꯤ ꯁꯤꯒꯤ ꯀꯥꯔꯇꯨꯟꯁꯦ ꯑꯅꯥꯕꯒꯤꯗ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯀꯣꯛ ꯊꯥꯗꯩ ꯑꯗꯣ ꯑꯅꯥꯕꯒꯤ ꯄꯣꯠ ꯊꯦꯡꯅꯕ ꯌꯥꯎꯔꯝꯒꯅꯤ ꯅꯍꯥꯟꯁꯨ ꯍꯥꯏꯗꯤ ꯑꯦꯅꯦꯁꯊꯦꯁꯤꯌꯥ ꯊꯥꯗꯁꯨ ꯌꯥꯅꯤ ꯍꯣꯁꯄꯤꯇꯥꯜꯒꯤ ꯕꯤꯜꯗꯣ ꯑꯗꯨꯝ ꯎꯠꯂꯨ ꯑꯗꯨ ꯃꯁꯥ ꯃꯊꯟꯇ ꯑꯗꯨꯝ ꯃꯥꯟꯅꯖꯒꯤꯅꯤ ꯍꯥꯏꯕꯒꯤ ꯇꯥꯏꯞꯇꯨꯅ ꯁꯤꯁꯨꯅꯤ ꯑꯅꯥꯕꯁꯤ ꯌꯦꯡꯕ ꯂꯥꯛꯑꯦ ꯗꯥꯛꯇꯔꯁꯤꯅ ꯐꯔꯅꯤ ꯐꯔꯅꯤ ꯂꯥꯛ ꯃꯈꯥ ꯂꯩꯔꯕ ꯅꯠꯇ꯭ꯔꯥꯅ ꯌꯥꯝ ꯐꯖꯕꯅꯤ ꯐꯔꯅꯤ ꯂꯥꯛꯇꯅꯤ ꯆꯠꯂꯤꯁꯤ ꯑꯩꯈꯣꯏ ꯂꯥꯏꯌꯦꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯥꯏꯌꯦꯡꯕ ꯃꯌꯥꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄ꯭ꯔꯥꯏꯚꯦꯠ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯏꯌꯦꯡꯕꯗ ꯍꯤꯡꯒꯣꯜ ꯁꯝꯕꯗꯨ ꯆꯠꯈꯤꯕ ꯄꯨꯟꯁꯤꯁꯨ ꯀꯟꯕ ꯉꯝꯍꯧꯗꯕ ꯌꯥꯝꯅ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤ ꯍꯣꯏ ꯍꯟꯗꯛ ꯃꯌꯥꯝ ꯃꯃꯥꯡꯗꯒꯤ CMHT ꯀꯥꯔꯗ ꯑꯗꯨ ꯇꯧꯕꯅ ꯈꯔ ꯃꯈꯩ ꯁꯥꯐꯔꯒꯁꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯌꯥꯎꯗꯕ ꯅꯠꯇꯦ ꯑꯗꯨꯅꯤ ꯃꯁꯤ ꯗꯥꯛꯇꯔꯁꯤꯅ ꯍꯥꯏꯁꯦ ꯐꯔꯅꯤ ꯀꯔꯤꯝ ꯈꯜꯂꯨꯅꯨ ꯂꯥꯛ ꯈꯔ ꯂꯩꯔꯕ ꯅꯠꯇ꯭ꯔꯥꯅ ꯁꯤ ꯄꯤꯅꯤꯡꯉꯤꯕ ꯑꯥꯔꯊꯁꯤ ꯀꯩꯅꯣꯗꯨꯅꯤ ꯑꯗꯨ ꯁꯨꯝꯕ ꯃꯌꯥꯝꯁꯨ ꯊꯣꯛꯇꯕ ꯅꯠꯇꯦ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡ ꯌꯥꯎꯈ꯭ꯔꯦ ꯁꯤꯔꯕ ꯃꯤꯗꯣ ꯑꯩꯈꯣꯏ ICUꯗ ꯑꯗꯨꯝ ꯊꯝꯃꯤ ꯈꯣꯠꯂꯤ ꯀꯥꯏꯅꯒ ꯑꯗꯨꯒ ꯄꯣꯠꯂꯣꯏꯖꯒꯦ ꯍꯥꯏꯕ ꯌꯥꯔꯣꯏ ꯄꯩꯁꯥ ꯄꯤꯔꯝꯗꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯂꯧꯕ ꯌꯥꯔꯣꯏ ꯀ ꯍꯥꯏꯕꯒꯤ ꯊꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨ ꯊꯣꯛꯇꯕ ꯑꯣꯏꯁꯅꯨ ꯑꯗꯨꯅ ꯁ꯭ꯋꯥꯏꯁꯤꯗꯅꯤ ꯃꯥꯁꯤ ꯐꯔꯅꯤ ꯂꯥꯏꯌꯦꯡꯉꯒ ꯂꯥꯛ ꯈꯔ ꯂꯩꯔꯕ ꯅꯠꯇ꯭ꯔꯅ ꯂꯥꯛ ꯈꯔꯒ ꯑꯃꯨꯛ ꯆꯪꯈꯤꯅꯤ ꯍꯥꯏꯅꯦꯕ ꯁꯤꯁꯨ ꯌꯥꯝ ꯐꯖꯕ ꯀꯩꯅꯣꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯅ ꯁꯤꯗꯩꯗ ꯚꯣꯠꯀꯤ ꯉꯥꯛꯇꯅꯦ ꯁꯤꯗ ꯃꯥꯁꯨ ꯉꯥꯡꯕ ꯂꯥꯛꯑꯦ ꯀꯩ ꯍꯥꯏꯒꯗ ꯅꯣꯕꯣꯗꯤ ꯁꯨꯠ ꯇꯦꯜ ꯌꯨ ꯋꯥꯠ ꯇꯨ ꯗꯨ ꯅꯉꯣꯟꯗ ꯀꯅꯥꯝꯇꯅ ꯀꯔꯤ ꯇꯧꯒꯗꯒꯦ ꯍꯥꯏꯁꯦ ꯀꯔꯤꯝꯇ ꯍꯥꯏꯔꯣꯏ ꯌꯨ ꯁꯨꯠ ꯀꯝ ꯑꯥꯎꯠ ꯁ꯭ꯄꯣꯟꯇꯦꯅꯤꯌꯁꯂꯤ ꯍꯨꯝ ꯇꯨ ꯚꯣꯠ ꯅꯪ ꯑꯗꯨꯝ ꯈꯜꯂꯛꯀꯅꯤ ꯀꯅꯥꯗ ꯀꯔꯤꯗ ꯚꯣꯠ ꯊꯥꯗꯈꯤꯁꯤꯒꯦꯁꯦ ꯌꯨ ꯅꯣ ꯋꯥꯠ ꯑꯥꯏ ꯑꯦꯝ ꯍꯤꯌꯔ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯍꯟꯗꯛꯁꯤ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯑꯩꯅꯁꯨ ꯅꯥꯅꯤꯡꯗꯕ ꯌꯥꯎꯈ꯭ꯔꯦ ꯀꯩꯔꯥꯎ ꯀꯦꯟꯗ꯭ꯔꯒꯤ MLAꯁꯤ BJPꯒꯤ MLAꯅꯤ ꯑꯗꯣ ꯃꯥꯅ ꯀꯦꯝꯄꯦꯟ ꯇꯧꯕ ꯀꯥꯟꯗ BJPꯗ ꯚꯣꯠ ꯊꯥꯗꯧ ꯍꯥꯏꯗꯦ ꯂꯩꯕꯥꯛꯀꯤ ꯈꯟꯕ ꯑꯥꯗ ꯋꯥ ꯉꯥꯡꯕ ꯉꯝꯒꯗꯕ ꯑꯗꯨꯝꯕ ꯃꯤꯗꯨꯗ ꯚꯣꯠ ꯊꯥꯗꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯡꯅ ꯌꯥꯝꯅ ꯐꯖꯕ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯊꯝꯃꯤ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ꯏꯂꯤꯛ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁꯨ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯅꯕ ꯊꯝꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ
up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.